Mobile phone chingba electronic gadget chingba sinabana na tathinaba maram ama ohelle. Anawa matangi punsi mahingna miyoi kaya manung matam chana na tathiba misak ohellagli. Report amana hai ki nakal amada kanaba kaya manung piriba matamgi anauba polam singna atopa nakal amada mang tanaba masak ohellagli. Maya ani longba thaugi matawgum nakal amada kanaba piraga atopa nakal amada mang tanaba masak ohriba matamgi anauba khudol sing manungda mobile phone so amani. Matam amadi imungi kanaguma miyoi ama langphai risat matamda khudaki atu kai pau phawna na bo honabada asuki mati awabo erami amuktang pau phawna na honabada chithi ba natraga telegram thaba natraga trang call tawbada matam yamna changlami maduda phangi phangdi haiba amasu leiribani hojikti mobile phone thorakpadagi apamba misak amaga khudakta hekta wari sanaba phangle lam lamna leiriba miyoi sing wadi thambu thamkichi yum amatada punna leminariba miyoi sing phawbada ka amadiga topa ka amna chatpa tanbadagi mobile phone da wari sanari chak loire chak cha silao haiba chak pau pibagi mobile phone pau sinagle thawng asida haksang lengwat pi sang hantalakpana maram oiraga punsi mahinga mai leinab laina kya ohelagli Mataw asumna miyoi kaya haksang arumba amadi noiba hengalakpagi heart disease diabetes samsung cancer na singwa punsi mahinga mai leinab laina kya naba thengnari punama asing matakda mobile phone toina sinabadagi miyoi kaya manung matam chana na tathiba misa ohelagi haiba report amana phongthokki Journal of American Medical Association gi report na hairi miyoi kudimang masagi sahi nipuma helabadagi tabang ngambagi mating mayai tamna tamna hantarakpa mahogsani aduba anauba matangi punsi mahingna maram oiraga masai sahi kuntha surakpada ngariba miyoi kaya tana tathibi doctor laingba lakpa thengnare nimit chuppa mobile phone amsung atai electronic gadget sing sinabana kudong chadabasi ohelakpani hari miyoi beda taba ngamagi matik mayai hantalakpagi matangda tongan tonganba maram kayamrum lay ohelakpa maram khenamai matungna layang laga phanba ngambi changsu khenai Conductive hearing loss, sense renewal hearing loss, amsung mixed hearing loss haidna na thibagi tongan tongan maram ahum lay. Ear canal, eardrum natraga nakongi mayai tangba saruk amadi masida leiba apikpa saru singda asoiba leiduna na tathibi tongbu conductive hearing loss haina khangnai. Nakongi manung tangba sokta asoiba leiduna na tathibi tongbu sense renewal hearing loss kawi. Thawng asiu nerve related hearing loss haina khangnai. Conductive amadi sense renewal hearing loss animak punmagi tongbu mixed hearing loss kawi nakongi mapan natraga mayai natraga manung thangba saruk natraga auditory nerve ta mangata thokpadi phibam asi ohelakpani conductive hearing loss ohelakpang maram singdi outer ear canal natraga middle ears ki structure soiba lok tungbadagi nakongna mahi leirakpa nakong laikhun allergy nakong drum hoba revine tumor nakong napthi leiba ear canal da infection tawba nakong na morakai changkiba na singbani sense renewal hearing loss ohelakpai maram singdi ahum makon toina taba kokta sokiba autoimmune inner ear disease imung manungi imai da loina rakpa ahal loisalakpa nakong manung tangba saruk soiba Meniere's disease amasung Otosclerosis haibisi nakongi mayai thangba sarukta saru panba saru mamba arpikpa posak ama leirakpadagi taba ngambagi mating mayai hanthalakpai thongbani conductive hearing loss amadi sense renewal hearing loss animak pullaga ohelakpa na tathibi tongmu mixed hearing loss haina khangnai khwaidi nungnangma pongning hariba waphamdi anoba matamgi punsi mahingna maram oiraga miyoi kaya manung matam chana na tathiba misak ohelakpagi matangdani World Health Organization WHO gi report amana haiki chaukhalakpagi matungina putorokliba mobile phone singba gadget sing toina sinabadagi miyoi kaya manung matam chana na tathiba misak ohelle